Pausada yumpam ujpamar ujpapau khara update taujari. Nisikanda gumba humfuna MLA warbadi sanhalebak Manipur karigi wajar wagadage. Ibirakpa Romeo Jumnam Topawang Laikai Fong Road. Manipur na India da hektin kraba matung dagi Torokliver election na si Fanadi Yamle Adovo. Ngasi fawa kasam thum kendra ke candidate nisikanda sa from nangang liba wangang. Saglivo wasak asigum da taukiba miyo mafawa yaw khidre. Matung da sujaro kani haiba thazaba khara wale. Manipur da oikiva MLA amba makoina bot leblam dai matamda ngang kiva wa sakiva wasak singdagi wana taina bada karwar oina taukiba ngaktani haibase. Amuk haina rudrabasu mipung kutimuna kangnarabo wafamne. Maramasi na ngasi fawa da MLA oikiva Mandri oikiba kanabo miyam na kyam kuina ningsing dari bage. Manipur ki amadi malem ki haukurba itihas kya da watap na ngangba. Sem sadur ngangba migi thamoi fathari bani sawandri bani aiduna themba na wahiba. Losing ba amba kwana mabuk siang daba fataba waikale. Tamoni sigan da puning da walo taba ngangning ba watong to ngang tokpa. Wairoi da na waini fangai ajin daba pokjel chawba. Kathok bagi magun chen ba thawna fa losing ba amba ki mami sawna tapa we. Maramasina ni mahak na tuina ngang kiva wafam mahaki bhota sangkriva sel sing amuk hanjina na bhona jaroi. Aina vote ka khraba matung da kana gumba amata dagi sel lau jaroi amadi thika tau jaroi. Ayak na lepli ba bhota si sentong tan banate ayak ta siang na miyam ki sapa tauge thok jarapani. Aina ngang liba wasing video recording tawduna thambiu ayak lebase. Haukra ba sahi kya ki mamang dagi nisikan da sapang gumba matau tamjaningai oiraba MLA ama Manipuri praja singna ngai duna thiduna lagi habasi matum pumbagi oina kaupi garo. Makumba MLA from Fugarabadi, Manipuri Praza Sing Kariki Waru Gadage. Aribada Hajaning Badi, Manipur Gilusing Bo Oikipa, Musing Among the Katok Fangakto Oikibasi, Neta Irabuni and the Laundry Amade Makpo, Laigumna Iranari. Makimatang the Iranabaya Bamu as it Tamoni Sikantan Hitokiva, Wafam Singak Tamoising and Miam Gitamuta Tabakto Bangam Lavade, Mana Sweden and Isubi Rapodoyai. Atopa editorial Gikalam Amadada, Anova of a Valangactoni, Miamna Pamlipazi. Yengbada yu kumai ngaktani aibadu yamna chumba kakpa yadaba waire. Haukiva Manipur ki state ki assembly mekal gamari laina da fang thokpa. Miyam ki khana naina bada political parties ki marakta makoi na makoi ki party na khwadi ki hen afawa party ni han miyam da fang thok na ngaktani. Aduga political ki oibo wafum naina rakpada puna maruk ngaktani. Yengna balaite aibadu machu chumduna lairaga dabani. Haujik taraga nitoi suba Manipur assembly ki mekal loi ki duna BJP na khwadi ki hen mere macheng kapa warakpada ki makoi kaktana. Taragani Thui Suba Manipur Assembly ki lengak siam bangam laga dabam batang amu hai batai. Atau Bharat ki Housing Center lengak pare ba BJP na lusing ba lengak asi tongan political party sing pun selaga lengak pai minari ba asige maming. India hai na thon na yam na marat ke na pale ba Mikhal thengna bada hari pa tongan ba party khara su yaw ke. Asig ma Mikhal asida center na lengak pai mina bada yaw political party sing hai badi JDU amadi NPP ki mirep kharap Mikhal da mai wak duna miyam ki mihut oi bada yawre. Amarum Manipur ki hauki bataraga mathoi chuba assembly ki lengakta Naga People's Front ki political party su lengak siam bada yau ki ba party su handake taraga ni thoi chuba assembly ki mikal da MLA khara pai pak tan mihut oiragle adoga center lengak pai minna bada yauri ba NPP budi hauki banda ki taraga ni thoi chuba Manipur ki assembly ki mikal ki matam da BJP na anu ba taraga ni thoi chuba assembly ki lengak siam bada yahun dana BJP na lojing ba lengak siam gani aina Manipur ki miyam da phongtok na ki ba lai ki ba taraga so ngasi Bharat ki weba center thinga paiminda ba political party weba na baram oraga NPP ki national president ke sangmana taraga ni thochu Manipur assembly ki lengak ta sawala fa yabage wafum sing phongna ba horakli ai batai handa ki Bharat ki state manga ki assembly ki mikal da laiba ka sigi tongan political parties in Indian National Congress wa yamna chauna maiti ba bi ki ba asna baram oraga center da lengak paiminari ba tongan ba political parties sing weba wa khalon da la ka dori ba lisingani kun bari da pang thok ka dori ba Lok Sabha ki Mikhal ki yenglaga mohna NDA ki lengak na center da pan bangam na ba NDA ki khongbu sungi fere managa da ba male masigumba kaya asi laibana maram na handak taraga ni thoi suba Manipur ki assembly ki Mikhal ki matam da ngangna ba hunna ba hunna ba duna magi ngamjabi tak da law khonglaga Mikhal lora pa matung da makhoi masel amato ina mai fak laba masel posina ki ba ki sanabi asi political party singi hawna sane ada bangasi Bharat da ANC ba maiti ba pidana ba Bharat ki tongan ba political party sing we akan ba Mikhal ki thawang da Bharat ki state manga ki assembly Mikhal da ANC na chawram bai thi ki bo aram bai hai anda ki khwai ki hen da ANC na mai thi ki ba state manga ki manung da panjam ma wai ki ha se Bharat ki miam na khang na kre Bharat ki democracy ki Mikhal ki kumai da ngang na ba law na raga
Mikhel matung amatu oiba tonganba khongthang amada political party sing sanagiba asidani yengbada sanagiba asidani yengbada hayu kumai ngak tani hainari base maramaduna athu matam da Manipur gi taragani thoi suba asam lagi lengak leiga doraba lairaga do asida haukiba Mikhel gi matam da ngak nakiba lawra kiba punamak loina kautong naraga anova afaba lemak laingak ama semnanaba honabaduni miyamna pamnari base maka tarakba atopa pau amadana Milising hena laiva Ukraine theater da bom thadakre edict toki haibadu Russia na yakidre Ukraine yan gi tangpam city Mariupol da miui lising ama hena sangjapam lawdo lairiba theater ama Russia na attack tawduna thogaikre ani Ukraine na fangdokre adoba misam singda pandam thamtuna attack tawi haibadu Moscow na yakidre amasong Russia gi defense ministry na building atuna makhoi force in attack tawki balaide haikre ngasi landarakli basing adona miui lising am hena changjapam lawdon leiriba drama theater ama mak takhanre aigona masi kai dongdong da gakfi roi ana Mariupol local council aduna telegram post ama haike Russia masi Ukraine animak na Belarus ta chathariba wari chanaba adugi kuthang da mantik na bawarusin ama yawnaba wari makasa thagre Australia amasung Sweden ga manana Ukraine bo neutral oivaleba amo hanabagi Russia na pokolakwa wafam Ukraine na yakidre Laladu haukiba matungdagi US na laibak ani adugi marakta ahanba awangba thaki kantek ama lingkhatkre ahanba miyam da phongdokwa kantek adu da Russia gi Security Council gi secretary Nikolai Patrushev ka US National Security Advisor Jack Sullivan ka wari sanakre US Congress ki mamang da piba warul amada Ukraine gi President Volodymyr Zelensky na mahaki laibak da landaragi ba aduba malem gi Aniso balanjau da US posting chin gi ba fal haibu da sathaki ba attack aduga manai haike namit khudingi maduga manaba pibam bhayungnari ana magna haike Nagalam da television da sandok warul amada Russia ki President Vladimir Putin na Moscow ki mayuk da nosuk laibak sing thamliba economic sanctions sing adu fail warbasu Russian sing ki tamak phiba masi araibu wete aiba yajake Nagalam da US na Ukraine da long range missile sing tagi hauraga drone sing jauna apaba khulai mayam ama piragani Ukraine da thukliba lan asida arapadagi Russia gi aircraft amasung armor gi mayukta Kiev ki forcing bu yana fazida ngak thok panga manana ki tabak Ukraine da long range Russian defense da gi hauraga Swiss Vlad arm drone sing power yauna khulai mayam ama piragani United States nagarang phong tokre Ukraine gi dama US President lauthukriba no khulai amasung equipment atuge manungta S300 long range missile defense yaure Ukraine da anakpadagi Russia gi aircraft amasung cruise missile sing kap thabati ngami aduba hiana arapa mafam amadagi madu ngamanadaba Washington na thorang tore US na saba Patriot missile system gumba Soviet Russia na saba S300 asi mafung phana automated oiba ground based radar and missile launcher unit amane sangsilakwa aerial threat camera bu arapa mafam dagi detect track amasung fire tawba ngame Matang da Swiss Vlad drone chama pi kadori Harvard drone sing asi camera panba remote control gi pai ba bom sing ne Masa target ama frang na amasung thawang tawragi hek theng na ba da pakha na operator ama mai kai samdok semdin tawai ai senarap adugi mitki kwang ba leiba Russia gi vehicle sing amasung unit sing attack tawang ngam na da range lai masigi asang ba inchi kunbari fawa yaude kilo 2.7 lom tamak lomi mamal su dollar lising taru rong khakne masina pung da mile umpugom doi yakna pai Matang da US na Afghanistan da pigadori ba sta yauri ba si lengban da fuwa yaba infrared anti-aircraft missile Strinzel Chanipani Russia ki helicopter singkap thanaba lising amaga sampar marfudragi chahi sing da so US na masi Afghan fighters in the pigre Laikha ki landa afaba kulai amu aircraft ayang ba lengban da tamlaba kap self guided missile sing weriba sign Javelin lising taraga tari unsu nongsu ki allies in Ukraine ki army da hanana pigre Washington Ukraine da henbu ena Javelin missile lising ani abakusu thakragani Ukraine da US na biga dariba anauba khusukulai sing adugi manung da anti armor weapon lising taret machine gun rifle amasung grenade launcher lising kaya Russia amasung NATO standards ani bakta chanaba pepo khulai gi nongoi maro Korani amasung body armor amasung helmet set lising kun mangani Ukraine gi fakiba merga Russian larmi mapan ga sinakre haukiba saul da fakiba Ukraine gi Mariupol city ki mehara tu thatuk nanabagi mode oina Ukraine na fakiba Russian larmi mapan Kusinakre ana Senate official amna yum sakishan meta haiki pa warul paladona Interfax Ukraine news agency na phongdokre Russian force na hauki be irai numeta biar Fedorov fakibani ana Ukraine na haike Barakasida Russia na world court order yakidre
The Hector just Makwegi, well locked Hokibuki no Magimatunda, Ukraine, the military offensive of the Lebanon of Russia Gidambak, you want to give a cook on book to get order about Kermel Nagasi Kedre. I go to worry Pasi Yabangloy and a Kermelin, Wangloy. Dmitry Peskov na haiki amasung court ke waila se tabak tok na dabak tabak party and Russia amasung Ukraine na yagani ana makatake. Ukraine ki territory de February kun mari dagi haukiba military operations sing ado Moscow na kudak ta soitan mak lep katabani hari UN ke International Court of Justice atuni jum sakai san mita haike. President Vladimir Putin na mahaki military campaign haukiba mit khani ki tungda Kiev na Moscow ba UN ke bakok thong ba court adu da pukhalaki bane. Aribida content sing asigi mar oiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang beri puna mapatha kasari channel sena tum thakana rabadi subscribe to bitribasana subscribe to birum loinana like and share to sukawi gadop namapo amakhana thakasari